ngasi phong tongan Manipuri sifong singdigi thokiba thawdo wathok singdigi maruoibe i pausing khongatjaraga Manipur top channel gi maikei digi mayam da share tawjage duga ngasi goiba Manipur gi COVID-19 update mayam da thamjaramge Government of Manipur COVID-19 Kamal Control Room dagi thadorakpa press release number 431 ngasi tang kuntra thama English ni kun ga mathoi ngasi numidang warangi pung mga phogi ba update ta hauhiba pung kun ga mari sida yamlaba miyoi habidi miyoi lising amaga kun ga tarena general population dagi amasum miyoi manga amana Central Armed Police Force dagi COVID-19 Manipur positive henkre adu hairiba miyoi lising amaga kun ga tare general population dagi COVID-19 positive oirakraba miyoi singsi saunga ga nifu ga nithoi amana nupani samri ga marfu ga manga amana nupini amasung makoi singsi Imphal East dagi sani ga marfu ga mathoi Imphal West dagi sahum ga tara Thawbal dagi maudra ga manga Bisnupur dagi humdra ga nipan Kaksing dagi kuntra ga taru Ukhul dagi tara Chusampur dagi sama Sandel dagi manga Senapati dagi tara ga nipan Tamenglong dagi nifu ga taru Tengnopal dagi tara mathoi Kangpokpi dagi ama Jaribam dagi kun ga manga Kamjong dagi mapan None dagi ama amasum Ferzol dagi ama ni sohari aduga makoi ga lokhat pham thokpa section thorang khutimang lokhat khre hainasu press release asna mek singna pali amasum haukiba pung kun gamri esida yamlaba miyoi habidi miyoi taraga COVID-19 positive oiduna laikhidre makoi singi sai yankhai ga humdoi suraba nupa Imphal West dagi yankhai ga mari suraba nupa Imphal East dagi humpu ga humdoi suraba nupi Chusampur dagi kuntra ga manga surabi nupi Chusampur dagi yankhai ga taruk surabi nupi Chusampur dagi kuntra ga mathoi surabi nupi Chusampur dagi humpu ga mathoi suraba nupa Chusampur dagi yankhai ga mari suraba nupa Ukhul dagi marfu ga humdoi suraba nupa Imphal West dagi nifu ga nithoi suraba nupa Imphal West dagi maudra ga tare suraba nupa Imphal East dagi yankhai ga nipan suraba nupa Imphal East dagi nifu ga nithoi suraba nupi Kaksing dagi humpu ga humdoi suraba nupa Imphal East dagi humdra ga mathoi suraba nupi Imphal West dagi yankhai surabi nupi Kaksing dagi amasum nifu ga mapan surabi nupi Imphal East dagi ni adu makoi singsi hairiba hospital haibadi Sija hospital da ama Babina da ama Diais Chusampur da manga Diais Ukhul da ama Rasmi Disti da ani Jenims da mari amasum Rims da ahum mathang sitna hairiba hospital singsita laikhidabne so hari aduga hairiba miyoi tara tare lesi tharaga apun boina Manipur ngasi phawbada COVID-19 positive oiduna laikhidaba miyoi mesingsi satret ka maudra ga humda shure aduga ngasi haukiba pungkun ga mari asida yamlaba miyoi habida miyoi songa ga humpu ga humdoi nauna COVID-19 dagi naba phaduna negative oiduna discharge tawkhre makoi singsi CIPF dagi tarani home isolation dagi samri ga taraga mari Rims dagi taraga mari Jenims dagi taret BB dagi taruk NSU dagi tara Siri dagi taraga mathoi Lanba dagi taraga taruk CCC lamoi khonang khong dagi kuntraga manga Jiban hospital dagi ahum Thawbal dagi nipan Bisnupur dagi manga Kangpokpi dagi ahum Chusampur dagi nipan Sandel dagi ama Ukhul dagi taraga nithoi amasum Tengnopal dagi mari ni so hairi amasum hauzik Manipur nahanduna lairiba apun miyoi masingsi naaduna lairiba miyoi masingsi miyoi lising nipan ga samri ga marfu ga nithoi sujin khre myam adu hairiba miyoi singsi general population dagi lising nipan ga samri ga kuntra ga mangani amasum central security personnel dagi na nifu tari ni suhari adu state si go ebe recovery rates myam 81.40% lairi haina su press release asina pali amasum haukiba pung kun ga mari isida apunba the type oxygen cylinder lising amaga sanipan ga humdra ga manga amasum B type oxygen cylinder songa ga taraga nithoi khena health facility singda phangani khre haina supalli aduga latest information amagi matungina apunba state sida Manipur vaccinated tawkiba miyoi masingsi la ahumga lising marfu ga nithoi ga sahum ga yankhai ga nithoi sur haina su Dr. Khoirom Sasikumar manga Additional Director and Spokesperson Health Department Manipur na khuyek piduna thadorakpa press release asina mek singna pali amasum makasa tajarak poina amasum loisilak poina maroi ba topa paw kharaga pijagi myam loi phukta minasi atopa paw manamo legendary boxer MC Medicom Asian Boxing Championship final match da maithi hore hari atopa paw manamo social researcher Tondana komna COVID thengnana bigi strategic plan ama Leingak ki mafam la Thamlakli social researcher Sarto Tondana komna puthok COVID thengnana bagi strategic plan ama Leingak ki mafam la Thamlakli hauji maki pandemic oiriba COVID-19 ki phibam asum losilakli Leingak na su angamba thak to honari adubu CSO NGO sing atop sing su angamba thak to honari
ahing nungthil khaktana hotnariba miyam thagatli haina social researcher sarto tondana komna thadorakpa sirol amana so hairi amasum sirol asina mahaki oiba wafamsing thamladuna hai social researcher ama oina ujaba miyengda hauziki lenga asina su magi strategic plan mayam sijinaramgadaba mali amasum sijinabasu sijinaramgani khalle duga masigi strategic plan asi khajiktan soirabra haina oi maramdi positive oirakpagi sang asi asumi hengalakpa leptribanina aina phone gi khuthangdagi state consultative committee singa haiphet wari sanabada aina khalibaga khajiktan onaba phange details study haibada khajiktan haiba nungaire roi aduna laingak sijinariba strategic plan asi khara onthokpiraga masida strategic plan amakha sembasi khajiktan aikhoina sijinarabadi laingak sayol ama numit tarani ki manungda awon ba masoidna purakadra khalle hainasu pawsnu makhatana sprungdorakli atop yamna lebak thiba paw manamu law suba salubagi rakpa yaningde lawmi sing law suba salpada police na phurakpagi thawong lawmi singna yaningda ba phungdorakli COVID-19 gi ani subu web asi thengnanaba laingana state asigi district taret matam sangna curfew thamjin ki basina nomagi suruga sajaba miyo kyadasu hingnabagi lambida singnarakpa oina thokli curfew leirabasu labukta thariba manamasing kyadugi yengsindaba yadaba maramna imungi miyoisingna masagi lauda manamasing thaba madi yengsinba satpada police na tathi ta oina tabibada natana khut tharakpa phawbu yaure amasum asiguma thawong asi lebak thibani loinana lamui singi hingnabagi lambida singnarakpa oina lawi haina kaksingi lawmi kharanasu phongtongnarakli kaksingi lawpham amada law suba satluba police na phajadaba wahai wa sijinarakpada natana khut tharakpagi thawong pendaba phongdokladuna kaksingi lawmi kharana pawse sida hai ngasigi oina state asigi curfew salariba district singda street vegetable vendor sing ayuk pung 3 tagi pung 10 phawba hangbigi ayaba lakhi adubu pung 10 hek tabadagi matam hele haiduna kaksinga police na mi makai tansinba hokhi maduda law surubu nupa amana manaw nupa ga loinana masagi mayumdagi panglap laptapa mafamda law inkhol gi awar apa yengsinba oina thabak khara suruga halakpada lambida police kharana matam hele haiduna makhoina tonglagliba gari adu khamanki amasum law satlubani thariba manamasing adu mangdanaba yengsilubani hairabasu policing aduna tabidana amadi lamui singna thengnariba awaba amadi khudongsadaba kya adu amata khangbidana law manglibasi nakhoi khakta natti haiduna furakhi thawong asibu kandem taroduna magna hai COVID-19 gi ani subu web na India da madi Manipur nomo gi positive oiba masing amasu sibi gi masing hengalagli haibisi punamana khangnara bo phamne laisir asi laksina na balenga na thamliba curfew amadi lockdown sing asi ikai khomne adumena ma sadrabadi hingba yadabani na lawmi sing masa masa gi law inkolda thabak subudi khara makai komthokpa sumgane su khalli amasum mahakna hai thaba atai fana thinglabasu agriculture gi thaba asidi season ki makha ponmana athingba lei haiduna hek thabak leblubada thari bensang na pising adu mahi marong phaba ngamkhidrabadi sahi du mamang takpa yai amasum laisat asibu ngak thoknana ba sahi supa ama lockdown toksinduna yumdagi mapan thoktana layu haibadi yabanati maramasina lengana thamliba curfew sida essential servicing gi komthoktuna SOP ngana thabak tawnabigi ayaba piba asigumna law sumubigi lam asidagi komthokpiduna SOP ngana thabak subu yahanbiyu haina su appeal tarakli haina pawsna makhatana phongdorakli and thank you